Johan kun kumapandagi hausi ngasigi message ki mamingdi nangna khanglaktraba matamda Ishwarda thajau. Aigi punsida masi karigi thoklibano, masi karigi thoklibano. Karigi thoktribano. Karamba kanda thoktoino karigino Ishwar. Karam kandano Ishwar. Karamna khangani. Penthokpagi matangda aikhoi tamkhre. Karamna penthokadage haibagi maram kaya nainakre. Aikoina penthokdringaigi mamangda taugadaba thabak amadudi thokliba khudingmaksi karino haiba khangdrabasu yai. Haibagi tangkak adudasu ꯂꯩꯒꯗꯕꯅꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯒ ꯄꯦꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯈꯪꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯣꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯑꯃꯗꯤ ꯊꯥꯖꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯍꯟꯕꯤꯒꯅꯤ ꯖꯣꯍꯥꯟ ꯀꯨꯟꯗ ꯖꯤꯁꯨꯅ ꯊꯣꯃꯥꯁꯇ ꯍꯥꯏ ꯊꯣꯃꯥꯁ ꯍꯧꯖꯤꯛ ꯅꯪꯅ ꯑꯩ ꯎꯔꯕꯅꯤꯅ ꯊꯥꯖꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯎꯗꯅ ꯊꯥꯖꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯎꯗ꯭ꯔꯕꯁꯨ ꯊꯥꯖꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯈꯪꯗ꯭ꯔꯕꯁꯨ ꯊꯥꯖꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯑꯩꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯛꯄꯗꯒꯤ ꯁꯥꯈꯤ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯖꯤꯁꯨꯕꯨ ꯎꯖꯕ ꯃꯤ ꯀꯌꯥ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯔꯦ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯤꯁꯤꯡꯅ ꯀꯔꯝꯅ ꯁ꯭ꯋꯔꯒꯒꯤ ꯗꯨꯠ ꯎꯕ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯎꯠꯊꯣꯛꯄꯤꯕ ꯃꯆꯥ ꯃꯆꯥꯒꯗꯤ ꯈꯔ ꯐꯪꯉꯤ ꯍꯦꯂꯣ ꯏꯁ꯭ꯋꯔ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄꯅ ꯐꯪꯕ ꯌꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯐꯪꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯅꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯖꯤꯁꯨꯅ ꯅꯪꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯂꯗꯨꯅ ꯃꯤꯅꯤꯠ 45ꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯈꯟꯕ ꯍꯧ ꯑꯗꯨꯝ ꯍꯥꯏꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯕ ꯐꯪꯂꯛꯀꯅꯤ ꯑꯃꯦꯟ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯣ ꯃꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕꯖꯥꯠꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ ꯁꯨꯝ ꯎꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅ ꯈꯟꯕꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯑꯗꯨꯗꯤ ꯎꯗ꯭ꯔꯕꯁꯨ ꯊꯥꯖꯕ ꯃꯈꯣꯏꯗꯣ ꯌꯥꯏꯐꯕꯅꯤ ꯃꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯎꯗ꯭ꯔꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯕꯣꯔ ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯃꯦꯟ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯊꯥꯖꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯁꯤꯡꯅꯕꯁꯤ ꯂꯧꯗꯕ ꯃꯈꯣꯏꯗꯒꯤꯗꯤ ꯌꯥꯝꯅ ꯕꯣꯔ ꯐꯪꯂꯒꯅꯤ ꯅꯪꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯑꯃꯦꯟ ꯑꯗꯨꯅ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯡꯌꯦꯡ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯖꯗꯨꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯊꯨꯞꯄ ꯑꯣꯏ ꯖꯣꯕꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯋꯔꯁꯤ ꯈꯪꯅꯕ ꯊꯤꯔꯕꯁꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯈꯪꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯪꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯔꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛꯇꯨ ꯈꯪꯕ ꯉꯝꯂꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯏꯁ꯭ꯋꯔ ꯍꯥꯏꯅ ꯀꯧꯈꯤꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯃꯗꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯃꯊꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯔꯕ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯕꯥꯏꯕꯜꯗꯒꯤ ꯁꯥꯁꯇ꯭ꯔ ꯀꯌꯥ ꯌꯦꯡꯒꯅꯤ ꯃꯦꯁꯦꯖ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯁꯤ ꯀꯔꯝ
ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯥꯁꯇ꯭ꯔ ꯈꯔ ꯌꯦꯡꯒꯅꯤ, ꯋꯥꯡꯊꯣꯏꯔꯕ ꯏꯁ꯭ꯋꯔꯗ ꯂꯩꯕ ꯊꯥꯖꯕ ꯂꯦꯡꯗꯅ ꯂꯩꯅꯅꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯕꯁꯨ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ, ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯤꯕ, ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯅ ꯈꯪꯖꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯃꯇꯪ ꯑꯣꯏꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯤꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ, ꯈꯪꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯇꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯣꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯟꯗ꯭ꯔꯤꯉꯩꯗꯒꯤ ꯈꯪꯏ, ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯨ ꯉꯥꯡꯗ꯭ꯔꯤꯉꯩꯗꯒꯤ ꯈꯪꯏ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯈꯪꯏ꯫ ꯑꯩꯅ ꯈꯟꯕꯗ, ꯑꯩꯅ ꯑꯥꯁꯥ ꯇꯧꯕꯗ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯈꯪꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯏ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯗꯒꯤ ꯆꯥꯎꯅ ꯐꯣꯡꯗꯣꯛꯄꯤꯕ ꯂꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯈꯨꯗꯤꯡꯃꯛ ꯁꯟꯗꯣꯛꯅ ꯏꯁ꯭ꯋꯔꯅ ꯇꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯪꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ꯫ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯟꯗꯣꯛꯅ ꯍꯥꯏꯕ ꯄꯥꯝꯗꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯈꯪꯂꯣꯏꯗꯕ ꯄꯣꯠꯇꯨꯁꯨ ꯈꯪꯅꯤꯡꯏ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯁꯤꯗ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯂꯩꯇꯦ꯫ ꯀꯅꯥ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯕꯒꯦ? ꯃꯗꯨꯃꯛꯅꯤ ꯏꯁ꯭ꯋꯔꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯃꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯁꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ꯫ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯏ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯝꯕ ꯊꯥꯖꯕ ꯗꯔꯀꯥꯔ ꯑꯣꯏ? ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯊꯣꯛꯀꯗꯕ ꯄꯣꯠ ꯈꯨꯗꯤꯡꯒꯤ ꯅꯝꯊꯣꯛꯂꯕ ꯆꯦ ꯑꯃ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ, 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 ꯑꯁꯨꯝꯅ ꯅꯠꯇꯦ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯨꯝꯅ ꯍꯤꯡꯒꯗꯧꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ, ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯅꯕ ꯏꯁ꯭ꯋꯔꯗꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯪꯅꯤꯡꯗꯨꯅ ꯊꯥꯖꯅ ꯑꯥꯁꯥ ꯇꯧꯔꯝꯒꯅꯤ꯫ ꯖꯣꯕ 9, ꯖꯣꯕ 7:5 ꯍꯧꯔꯒ ꯃꯍꯥꯛꯅ ꯆꯤꯡꯁꯤꯡ ꯂꯧꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯏ꯫ ꯃꯌꯥꯝ ꯃꯁꯤꯗ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯡꯊꯣꯏꯕꯁꯤ ꯈꯪꯉꯨ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇ ꯌꯥꯊꯪ ꯄꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯊꯣꯛꯂꯛꯇꯦ꯫ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯕꯨ ꯆꯨꯝ ꯅꯝꯃꯤ꯫ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ, ꯂꯩꯔꯝꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯃꯉꯥꯜ ꯂꯥꯛꯄ ꯃꯇꯝꯗ ꯎꯕ ꯐꯪꯗꯦ꯫ ꯏꯁ꯭ꯋꯔꯅ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯉꯥꯜ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯡꯊꯣꯏꯕ ꯈꯪꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯄ ꯑꯃ ꯑꯣꯏꯗꯅꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯄꯗ 3, ꯃꯍꯥꯛ ꯃꯊꯟꯇ ꯑꯇꯤꯌꯥ ꯅꯣꯡꯗꯣꯜ ꯁꯟꯗꯣꯛꯏ, ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯂꯤ꯫ ꯄꯗ 10 ꯌꯦꯡꯉꯨ, ꯊꯤꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛꯅ ꯇꯧꯕꯤ꯫ ꯍꯣꯏ, ꯃꯁꯤꯡ ꯅꯥꯏꯗꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯄꯣꯠ ꯀꯌꯥ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯊꯥꯖꯕꯗꯒꯤꯅꯤ꯫ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯗꯨ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯈꯤꯒꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯦꯟꯊꯣꯛꯄ ꯑꯃꯗꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯃꯥꯡ ꯊꯥꯕ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯐꯪꯗꯕꯁꯤꯁꯨ ꯗꯔꯀꯥꯔ ꯂꯩ꯫
ꯀꯅꯥ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯨꯕ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛꯇ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯄꯣꯠꯁꯤꯡ ꯊꯦꯡꯅꯕꯤꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯐꯪꯂꯤꯕꯗꯣ ꯅꯪꯅ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯕ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯆꯨꯝꯕꯗꯨ ꯈꯪꯅꯤꯡꯂꯕꯗꯤ, ꯀꯅꯥ ꯀꯅꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯐꯠꯇꯕꯁꯤꯡ ꯑꯁꯤꯅ ꯕꯣꯔ ꯐꯪꯂꯒ ꯑꯐꯕꯁꯤꯡꯅ ꯋꯥꯔꯤꯕꯁꯦ? ꯅꯪꯅ ꯏꯁ꯭ꯋꯔꯒꯤꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅꯁꯨ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤꯕ ꯐꯝ ꯑꯗꯨ ꯐꯠꯇꯕ ꯃꯤ ꯑꯃꯗ ꯅꯪꯒꯤ ꯃꯍꯨꯠꯇ ꯐꯪꯈꯤꯕ ꯃꯇꯝꯗ ꯅꯪ ꯁꯥꯎꯅꯤꯡꯗ꯭ꯔꯥ? ꯃꯗꯨꯗ ꯅꯪꯅ ꯍꯥꯏ, ꯏꯁ꯭ꯋꯔ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ, ꯑꯣ, ꯃꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯏꯁ꯭ꯋꯔꯗꯅꯤ, ꯑꯩꯅ ꯃꯗꯨ ꯇꯧꯔꯣꯏ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯑꯩꯅ ꯃꯇꯝ ꯃꯆꯦꯠ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯍꯨꯔꯥꯜꯍꯜꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯤꯀꯣ? ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯔꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯈꯛꯇꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯥꯅꯤꯡꯂꯕꯗꯤ, ꯑꯩꯅ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯑꯩꯒꯤ ꯃꯇꯝ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯀꯧꯈ꯭ꯔꯕ ꯃꯈꯣꯏꯗ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯕꯥꯏꯕꯜ ꯄꯨꯝꯕꯗ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯩ? ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯁꯤ ꯏꯖꯔꯦꯂꯥꯏꯠꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯂꯝꯕꯤꯗꯨ ꯆꯍꯤ 90 ꯆꯪꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ꯫ ꯏꯁ꯭ꯋꯔꯗ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯌꯥꯝꯅ ꯂꯧꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯍꯤꯔꯝ ꯀꯌꯥꯗ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯇꯝꯒꯗꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯑꯌꯦꯠꯄ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯗ ꯌꯥꯝꯅ ꯊꯤꯟꯕ ꯑꯣꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯊꯥꯡꯒꯠꯂꯛꯀꯗꯕ ꯈꯨꯠ ꯃꯌꯥꯝꯁꯤ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯃꯃꯥꯖꯦꯗ ꯌꯦꯡꯁꯤ꯫ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯏ, ꯑꯗꯨꯒ ꯃꯗꯨ ꯊꯤꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯅꯈꯣꯏꯅ ꯄꯥꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯗꯨꯅ ꯍꯦꯛꯇ ꯂꯤꯠꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯣꯛꯇ ꯊꯤꯗꯨꯅ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯈꯟꯊꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏꯁ꯭ꯋꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯅ ꯆꯃꯝꯅꯕ ꯑꯣꯏꯍꯜꯂꯕꯗꯤ ꯃꯗꯨ ꯑꯁꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯆꯃꯝꯅꯕ ꯃꯤꯠꯀꯨꯞꯇꯨꯗ ꯅꯪ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯇꯥꯡꯀꯛ ꯑꯗꯨꯗꯅꯤ ꯅꯪꯅ ꯍꯟꯗꯣꯔꯛꯀꯗꯕꯁꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯤ ꯆꯃꯝꯅꯕꯒꯤ ꯏꯁ꯭ꯋꯔ ꯅꯠꯇꯦ꯫ ꯏꯖꯔꯦꯂꯥꯏꯠꯁꯤꯡꯅ ꯅꯨꯃꯤꯠ 11ꯒꯤ ꯂꯝꯕꯤꯗꯨ ꯆꯤꯡꯁꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯍꯤ 90 ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯀꯔꯝꯅ ꯆꯠꯈꯤꯕꯒꯦ ꯍꯥꯏꯕꯗු ꯕꯥꯏꯕꯜꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤꯕ, ꯋꯥꯀꯠꯈꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯅꯤꯡꯈꯤꯕ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯏꯖꯤꯞꯇꯒꯤ ꯄꯨꯔꯛꯄꯤꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯁꯤꯅꯕ꯭ꯔꯥ? ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯥ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯖꯦꯁꯅ ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯗꯒꯤ ꯃꯣꯖꯦꯁꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕꯁꯤ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯤꯡꯏ꯫ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯂꯥꯟꯕꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯥꯅꯤꯡꯈꯤꯕꯁꯤ, ꯂꯝꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯨꯗ ꯆꯞ ꯌꯨꯡꯅ ꯆꯠꯍꯟꯕꯤꯌꯨ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯗꯨꯅ, ꯋꯥꯀꯠꯇꯅ, ꯆꯤꯡꯅꯕ ꯂꯩꯇꯅ, ꯃꯔꯥꯜ ꯁꯤꯕ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯗꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯊꯥꯖꯕꯒ ꯑꯣꯟꯊꯣꯛꯅꯁꯤ꯫ ꯖꯤꯁꯨꯅ ꯊꯣꯃꯥꯁꯇ
ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ, ꯊꯥꯖꯕ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯄꯥꯎꯈꯨꯝꯗꯨ ꯈꯪꯗꯕ ꯑꯣꯏꯔꯕꯁꯨ, ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯊꯥꯖꯕ ꯃꯈꯣꯏꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯗꯤꯅꯥꯏꯜ 4:35ꯇ ꯌꯦꯡꯁꯤ, ꯃꯍꯥꯛꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯒꯨꯝꯕ ꯁꯤꯡꯊꯥꯅꯩ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯏ, ꯑꯇꯤꯌꯥꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ, ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠ ꯈꯥꯝꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈ꯭ꯔꯕꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗꯒꯤ ꯃꯪ ꯅꯠꯇ꯭ꯔꯒ ꯎꯖꯕ ꯌꯥꯎꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯇꯧꯕ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯊꯥꯖꯕꯒꯤ ꯈꯣꯡꯐꯝ ꯑꯃ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ, ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ, ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯩꯅ ꯈꯪꯒꯗꯕꯗꯤ ꯈꯟꯕ ꯇꯣꯛꯎ, ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯊꯥꯖꯩ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯎ, ꯅꯪꯒꯤ ꯌꯨꯝ ꯑꯃꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯎ, ꯑꯗꯨꯒ ꯑꯩꯅ ꯎꯠꯀꯗꯕ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯂꯨ꯫ ꯑꯩꯅ ꯅꯪꯕꯨ ꯑꯆꯧꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯍꯟꯕꯤꯒꯅꯤ, ꯅꯪꯕꯨ ꯃꯤꯡꯆꯠ ꯂꯩꯍꯟꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯕꯤꯒꯅꯤ, ꯃꯗꯨ ꯅꯪ ꯑꯇꯣꯞꯄꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯈꯟꯊꯕ ꯂꯩꯇꯅ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯗꯨꯅ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯤꯡꯕꯤꯒꯅꯤ, ꯑꯩꯒꯤ ꯀꯣꯛꯇ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯁꯨ ꯗꯔꯀꯥꯔ ꯂꯩꯗ ꯍꯥꯏꯅ ꯈꯟꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯃꯇꯝ ꯌꯥꯝꯅ ꯄꯤꯗꯨꯅ ꯈꯪꯅꯕ ꯊꯤꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯒꯤꯗꯤꯌꯟꯗ ꯍꯥꯏꯈꯤ, ꯍꯦ ꯊꯧꯅꯥ ꯐꯔꯕ ꯅꯤꯄꯥ, ꯏꯁ꯭ꯋꯔꯅ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯃꯗꯨꯗ ꯒꯤꯗꯤꯌꯟꯅ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯔꯕꯗꯤ ꯃꯁꯤ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯏꯁ꯭ꯋꯔꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯍꯥꯏꯅ ꯎꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯌꯥꯎꯔꯤ, ꯁꯤꯗꯁꯨ, ꯌꯨꯝꯗꯁꯨ, ꯅꯪꯅ ꯆꯠꯊꯣꯛꯈꯤꯕ ꯃꯐꯝꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯂꯩ꯫ ꯃꯁꯥꯒꯤ ꯀꯣꯛꯇ ꯈꯨꯗꯤꯡꯃꯛ ꯍꯣꯠꯇꯣꯛꯇꯨꯅ, ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕ, ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯔꯥꯡ ꯇꯧꯕ ꯃꯈꯣꯏꯅꯗꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯋꯥꯗꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯍꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯄꯦꯟꯅ ꯂꯩꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇ, ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯗꯤ ꯏꯁ꯭ꯋꯔ ꯑꯣꯏꯅ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯕ ꯄꯣꯠ ꯑꯗꯨ ꯈꯪꯅꯕ ꯊꯤꯕ ꯂꯦꯞꯄ ꯑꯁꯤꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯑꯐꯕ ꯃꯤꯁꯤꯡꯗ ꯀꯔꯤꯒꯤ ꯐꯠꯇꯕ ꯊꯣꯛꯂꯤꯕꯅꯣ? ꯐꯠꯇꯕ ꯃꯤꯁꯤꯡꯗ ꯀꯔꯤꯒꯤ ꯑꯐꯕ ꯑꯣꯏꯔꯤꯕꯅꯣ? ꯁꯤꯅꯤ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯍꯜꯂꯤꯕꯁꯦ꯫ ꯃꯗꯨꯅ ꯅꯪꯕꯨ ꯁꯥꯎꯅꯤꯡꯍꯟꯗ꯭ꯔꯅꯦ? ꯑꯉꯥꯡꯁꯤꯡꯅ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯤꯛꯂꯤꯕ ꯑꯉꯥꯡ 4 ꯂꯩꯕ ꯃꯃꯥ ꯑꯁꯤꯗ ꯀꯦꯟꯁꯔ ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡꯁꯤꯡꯗ ꯑꯣꯠꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯕꯁꯤ ꯆꯍꯤ 9 ꯁꯨꯕꯗꯅꯤ, ꯃꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯆꯍꯤ 4 ꯑꯗꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯕꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯔꯝꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯁꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯤꯡꯊꯣꯛꯄꯤꯗ꯭ꯔꯕꯁꯨ ꯃꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯄꯥꯡꯒꯜꯗꯤ ꯄꯤꯈꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯇꯦꯡ
ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯦꯝꯒꯠꯄꯤꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯗꯅ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯃꯝꯅꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯌꯦꯛꯇꯨꯅ ꯁꯥꯎꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯩ ꯈꯪꯗꯦ꯫ ꯑꯔꯣꯏꯕꯗ ꯑꯩꯅ ꯈꯜꯂꯤ, ꯃꯁꯤ ꯈꯪꯅꯅꯕ ꯑꯩꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖꯀꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ꯫ ꯑꯩꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯖꯣꯏ ꯇꯧꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯐꯠꯇꯕꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯀꯣꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯩꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯦ, ꯊꯣꯛꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯪꯈꯤꯅꯤ꯫ ꯍꯦꯂꯣ, ꯅꯪꯉꯣꯟꯗ ꯂꯩꯔꯤꯕꯗꯣ ꯏꯁ꯭ꯋꯔꯅ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯣꯏꯗ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯒꯅꯨ꯫ ꯏꯁ꯭ꯋꯔꯗꯤ ꯑꯐꯕ ꯏꯁ꯭ꯋꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕ ꯇꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯁꯥ ꯅꯊꯟꯇ ꯀꯛꯉꯥꯎꯅꯗꯨꯅ ꯆꯠꯄ ꯑꯃ ꯑꯣꯏꯒꯗꯕ ꯑꯃ ꯅꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯦꯞꯄꯗꯨ ꯑꯩꯅ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯈꯪꯗꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯁ꯭ꯋꯔꯒ ꯑꯃꯗꯤ ꯅꯪꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯣ, ꯃꯗꯨꯅ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯐꯕ ꯃꯔꯤ ꯁꯦꯝꯒꯠꯀꯗꯕꯗꯣ ꯑꯊꯤꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯏꯁ꯭ꯋꯔꯗ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯉꯝꯍꯟꯗꯦ꯫ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯗꯨꯒꯤ ꯈꯪꯕ ꯂꯩꯇ꯭ꯔꯕꯁꯨ ꯊꯥꯖꯕ ꯇꯣꯛꯀꯅꯨ꯫ ꯃꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯍꯣꯡꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯗꯤ ꯑꯐꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯙꯔꯃ ꯆꯦꯟꯕ ꯏꯁ꯭ꯋꯔꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯋꯥꯌꯦꯟꯕꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯅ ꯈꯪꯗꯕꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯊꯧꯔꯥꯡ ꯊꯝꯕꯤ꯫ ꯃꯗꯨꯒꯤ ꯑꯐꯕꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯨ꯫ ꯆꯥꯎꯅ ꯌꯦꯡꯉꯨ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯆꯍꯤ 70, 60, 40, 50, 100 ꯍꯤꯡꯕꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯗꯨꯒ ꯀꯔꯤ ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯈꯪꯗꯕꯗꯨ ꯍꯌꯦꯡꯋꯥꯏ ꯃꯍꯥꯛꯀꯤ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯗꯣꯛꯄ ꯉꯝꯗꯕꯁꯤ ꯇꯨꯡꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯊꯦꯡꯅꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯏ꯫ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯑꯩꯅ ꯂꯦꯞꯄꯤ, ꯖꯤꯁꯨ ꯈ꯭ꯔꯤꯁꯠ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ꯫ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯕꯤꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯅ, ꯁꯥꯎꯅꯤꯡꯅ, ꯄꯦꯟꯗꯅ, ꯆꯃꯝꯅꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯅꯣꯂꯨꯛꯅ ꯂꯩꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯥꯎꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯒꯤ ꯃꯊꯧ ꯑꯣꯏꯗꯦ꯫ ꯕꯥꯏꯕꯜꯒꯤ ꯄꯥꯎꯔꯧꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯁ꯭ꯋꯔꯒꯤ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯂꯧꯁꯤꯡ ꯊꯤꯅꯕ ꯍꯥꯏ꯫ ꯑꯩꯅ ꯃꯁꯤ ꯄꯥꯗꯨꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯤ, ꯀꯔꯝ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯕꯥꯏꯕꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯍꯥꯛꯀꯤ ꯈꯪ-ꯍꯩꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯊꯤꯅꯕ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯨ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯊꯤꯍꯟꯅꯤꯡꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯈꯪ-ꯍꯩꯕ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯊꯤꯍꯟꯅꯤꯡꯂꯤꯕꯁꯤꯡ ꯑꯁꯤ꯫ ꯏꯁ꯭ꯋꯔ ꯍꯦꯟꯅ ꯈꯪꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯍꯦꯟꯅ ꯈꯪꯅꯕ ꯊꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ꯫
Nangna khangi madudi Ishwardi afabani. Aikhoi loina punsida khangdaba pot mayam ama thengnariba ngaktani karigino haibasi aikhoi loina khangningba ngaktani. Aikhoina Ishwarda khwaidagi yamna haiganba potsi karigino Ishwar karigino. Natraga karam kandano Ishwar karam kandano adubu aigi punsida tamgadaba pot amadi aina khanbada aikhoi khudingmaksu masi tamba darkar lei. Karigumba nangwanda ingthaba laininglabadi paukhum laitaba matamdasu Ishwarbu adum thazaduna layu. Khudingmakki paukhum khangdabadi yai adubu khudingmak Joyce Meyer Ministry haibasi mahakbu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakbu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.